ꯑꯩꯒꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯕ ꯑꯣꯏꯅ ꯎꯠꯆꯔꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯕ ꯍꯩꯅꯔꯝꯂꯒꯅꯤ꯫ ꯈꯨꯠꯀꯤ ꯃꯁꯥ ꯃꯥꯟꯅꯗꯕꯕꯨ ꯃꯤꯌꯥꯝꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯗꯦ, ꯑꯆꯥꯔ ꯇꯧꯅꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯔꯣꯏ ꯈꯟꯖꯩ꯫ ꯑꯩꯒꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯎ ꯃꯣꯔꯣꯛꯁꯤ ꯀꯤꯡ ꯆꯤꯜꯂꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯎ ꯃꯣꯔꯣꯛꯁꯤ ꯄꯋꯥ ꯑꯃꯠꯇꯅꯤ꯫ ꯑꯍꯥꯟꯕꯗ ꯎ ꯃꯣꯔꯣꯛꯁꯤ ꯃꯀꯣꯛ ꯂꯧꯊꯣꯛꯄꯤꯔꯒ ꯇꯞꯇ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯣ꯫ ꯐꯖꯅ ꯃꯆꯨꯝ ꯇꯥꯍꯟꯗꯨꯅ ꯄꯨꯡ 2-3 ꯊꯝꯕꯤꯔꯣ꯫ ꯃꯆꯨꯝ ꯀꯪꯂꯕ ꯃꯇꯨꯡꯗ ꯀꯥꯇꯤꯅ ꯆꯞꯄꯤꯔꯣ꯫ ꯊꯥꯡꯅ ꯁꯣꯏꯕꯤꯒꯦꯔꯥ ꯁꯣꯏꯕꯤꯔꯣ꯫ ꯆꯥꯎꯅ ꯀꯛꯄ ꯄꯤꯛꯅ ꯀꯛꯄ ꯅꯁꯥ ꯅꯁꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯩꯗꯤ ꯀꯥꯇꯤꯅ ꯑꯁꯨꯝꯅ ꯆꯞꯆꯔꯦ꯫ ꯆꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯐꯧꯕꯤꯔꯣ꯫ ꯄꯨꯡ 2-3 ꯅꯠꯇ꯭ꯔꯒ 3-4 ꯐꯧꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯆꯅꯝ ꯈꯔ, ꯄꯥꯁꯄꯨꯔꯣꯟ ꯆꯥꯃꯁ ꯑꯃ, ꯐꯗꯤꯒꯣꯝ ꯃꯔꯨ ꯆꯥꯃꯁ 2, ꯑꯖꯋꯥꯏꯟ ꯆꯥꯃꯁ 1, ꯖꯤꯔꯥ ꯆꯥꯃꯁ 2 ꯄꯨꯟꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄꯤꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯊꯝꯕꯤꯔꯣ꯫ ꯈꯥꯡ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯇꯔꯗ ꯑꯣꯏꯜ ꯍꯥꯏꯕꯗꯤ ꯍꯪꯒꯥꯝ ꯊꯥꯎ ꯀꯞ 2 ꯍꯥꯞꯄꯤꯔꯣ꯫ ꯊꯥꯎ ꯁꯥꯔꯕ ꯃꯇꯨꯡꯗ ꯊꯥꯎ ꯀꯞ ꯑꯃꯃꯨꯛ ꯂꯧꯊꯣꯛꯄꯤꯍꯧꯔꯣ꯫ ꯆꯅꯝ, ꯄꯥꯁꯄꯨꯔꯣꯟ, ꯐꯗꯤꯒꯣꯝ ꯃꯔꯨ, ꯑꯖꯋꯥꯏꯟ, ꯖꯤꯔꯥ ꯑꯇꯛꯄꯗꯨ ꯊꯥꯎꯗꯨꯗ ꯍꯥꯞꯄꯤꯔꯣ꯫ ꯈꯔ ꯉꯥꯡꯂꯞ ꯇꯧꯔꯛꯄꯗ ꯒꯦꯁꯇꯨ ꯃꯨꯊꯠꯄꯤꯔꯣ꯫ ꯅꯨꯡꯁꯥꯗ ꯐꯧꯔꯕ ꯎ ꯃꯣꯔꯣꯛꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯌꯦꯅꯈꯡ ꯆꯥꯃꯁ 1, ꯊꯨꯝ ꯆꯥꯃꯁ 2.5 ꯍꯥꯞꯄꯤꯔꯣ꯫ ꯐꯖꯅ ꯈꯥꯕꯩꯅ ꯑꯣꯠꯈꯥꯏꯕꯤꯔꯣ꯫ ꯂꯤꯛꯂꯥꯏꯒꯤ ꯕꯇꯟꯗ ꯍꯥꯞꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯩꯇꯕꯅ ꯄ꯭ꯂꯥꯁꯇꯤꯛꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯔꯦ꯫ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯊꯥꯎ ꯂꯧꯊꯣꯛꯍꯧꯕꯗꯨ ꯎ ꯃꯣꯔꯣꯛ ꯃꯆꯥꯗꯨꯗ ꯍꯩꯖꯤꯟꯕꯤꯔꯣ꯫ ꯚꯤꯅꯦꯒꯔ ꯈꯔ ꯍꯩꯖꯤꯟꯕꯤꯔꯣ꯫ ꯃꯈꯨꯝꯗꯨ ꯐꯖꯅ ꯈꯨꯝꯖꯤꯟꯕꯤꯔꯣ꯫ ꯃꯤꯅꯤꯠ 7-8 ꯅꯨꯡꯁꯥꯗ ꯐꯧꯗꯨꯅ ꯊꯝꯕꯤꯔꯣ꯫ ꯐꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯕꯁꯨ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯁꯨ ꯑꯁꯨꯝꯅ ꯑꯆꯥꯔ ꯇꯧꯗꯨꯅ ꯆꯥꯕꯤꯌꯨ꯫ ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯎ ꯃꯣꯔꯣꯛꯁꯤ ꯑꯆꯥꯔ ꯇꯧꯔꯕꯗꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯁꯔꯨꯛꯇꯨꯁꯨ ꯈꯔ ꯐꯩ꯫ ꯃꯤꯌꯥꯝꯅꯁꯨ ꯎ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯅ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯆꯥꯔ ꯇꯧꯗꯨꯅ ꯆꯥꯕꯤꯔꯣ꯫ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯄꯨ ꯄꯥꯝꯕꯤꯔꯕꯗꯤ ꯃꯌꯥꯝ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫